Akaswani Imphal Wahengbam Rajesh na pau pajari ahanbada maruiba pau Imphal gi Rims Hospital gi akoibada pamdaba thodok sing thoktanabagi damak ahenba security force thamduna ngak senbagi thabak chathari security force na haukiba numinini asda raija sigi tongan tongan ba mafam singdagi lalawani pan phare amasung Pradhan Mantri Narendra Modi ngasi France ta pangthokodriba G7 mifamda charuk yagari Imphal gi Rims Hospital gi akoibada pamdaba thodok sing thoktanabagi damak ahenba security force thajinduna ngak senbagi thabak chathari ningsing bayai Kangpopi jila gi Lailon Baifai amasung Konsakul ani gi lonaba mafamda khulai paiba singi marakta khut thoknabada sokpani haiba kuki mioi ahum Imphal gi Rims ta laing nabagi damak purakpada mafam maduna leiba miyamna irang hawrakraba matung Rims Hospital da ahenba security force thajillakibani Akasbani Pawin hai asopa mioi ahum adu laing nabagi damak Rims Hospital da Bharat Lamina pukhalakibani makhoi leimakhong military hospital da laing laba matung Rims da pukhalakibani hari maduda khoisaunarba yamlaba miyam thomjillaktuna makhoi ahum hospital asida layengba yaroi haina irang haurakibani security force na miyam tangkhaina ba honabada athengba phawba tear gas cell kaptuna miyam Rims gate ki wangmada tangkhai ki gate mayada su yamlaba miyamga security force singa chawna muknaki Amaromda 183 military hospital laimak khongna soklaba kuki gi mioi ahum layeng naba Rims ta pukhalakiba adugi matangda Rims ki media cell na wafam kya thamlakli social media da thagapa warol amada Rims ki media cell na hai asokpa mioi sing hospital asida purakpa amasung ahenba security thamjinba asiga Rims ka kariguma hiram amatada mari leinade asokpa anaba mipum khodimak layeng bahaibasi Rims ki daitani maramaduna hospital asida atopa ana layengi thabak sing chathabada yariba makai ayetpa pibidanaba appeal tawrakli Haujik chathariba special intensive revision SIR gi ahum suba tangka ka mari lenana Imphal West jila gi manungda leiba polling station singi rationalize tawbagi matangda mifam amangarang jila asigi DC office complex ke conference hall da pangthokre jila asigi DEO na sababati oidna pangthokiba mifam aduda maruiba Pandamdi Bidhan Sabha Kendra singi polling station singi draft list phongba amadi rationalization gi taunabagi damaktani Security force na hawkiba numinini asda raija sigi tongan ba mafam singdigi mioi kya fare Manipur police ki paw matungina security force da ngarang Imphal East dilagi Lamlai police station gi manung chanba Chawombung Maniya school lagi RPF PL gi mioi ama fare hawkiba nomaijin numita security force na Imphal West dilagi Langol game village tagi KCP Nongden khombagi nupi kader ama faki Imphal East dilagi Paurabi makha laikai dagi KCP MLF ki mioi ama faki Imphal West jilagi Maklang Makha Laikai amasung Terrorism Mamang Laikai digi RPF PL gi mioi ama ani faki Miam dagi sel khaibani haba mioi ama Imphal East ki Minuthong Gola Pati dagi URF ki mioi ama faki Imphal East jilagi Yaripok Lamlai crossing dagi NRFM gi mioi ama faki hari Numit asimakta Imphal West jilagi Singa Mathak Namairakpam Laikai dagi UNLF Pigi mioi ama fare mangondagi 9mm pistol ama fangle hari nomaijing numita miam dagi sel khaibada chenabani haiba RPF PL gi mioi ama Bishnupur jila gi Ngaikhong kunong dalaiba checkpoint dagi faki numit asimakta security force na pangai amasung Yaripoki mapam sing dagi kujukulai kyamarum phagaki Assam gi khati dagi phagi ba mioi ama makata na thijanbada kulai sing adu phagat pangam kibani pharaba kulai sing adu gi manungda insas rifle ahum Excalibur rifle ama SLR ani 303 rifle ani 9mm pistol ama 7.65mm pistol ama tongan ba nongoi maru kuntra humdoi amadi magazine tarani Amaromda security force na hawkiba thangja amasung nomaijing numita mafam kyadagi nisagi polam sing phagaki nomaijing numita asangi margarita da leiba mioi ama kani kilogram 15 korana faki numit asimakta Imphal West lagi Wangoi police station gi gate maya da check tawada Kenbeer chani nifu hena phagaki hari Taramapan suba Mumbai International Film Festival ngarang degi Mumbai da hawkre thasi kunma thoi phawa chathagadaba festival asi Kendragi Information amasung Broadcasting Mantraloy na sinbani festival asida animation gi film taramanga khangatpada Trisul Yumnam amasung Yaso Sharma gi animation film Story of a Forest khalakle hari
District Legal Services Authority Chandel na sinduna ngarang malemgi ahal oirabasingbu tathi tawoina tawdanaba miyamda khanganbagi thauram pangthokre Tengnopal amasung Chandel jila da pangthokiba thauram adu National Legal Services Authority amasung Manipur State Legal Services Authority na Nalsa Jagriti Scheme gi makhada pangthokpani thauram adu Tengnopal jila gi Laising Kangsing Village amasung Chandel jila gi Kunminglung da leiba ABCD Ole S Homda pangthokkibani Raijagi Social Welfare Directorate na Anganwadi Worker amasung Anganwadi Helper launabagi aiba sangyang parika lagliba thangjan numita pangthoklagani hari Social Welfare Director na thokpa chero laman hai parika asi Imphal Bisnupur Kaksing Jiripam Tamenglong None Ukrul Kangpopi Senapati Chandel Churachampur amasung Tengnopal jilagi parika center singda pangthokani Interview thasi kunmari degi mathang thagi manga pawba chathagani candidate singna emi card thasi gi tara nipanda download to yagani hari Paugi Marathana break ama. Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patients singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test Testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamag Diamonds Project Department of Pathology RIMS tatanabiyo Nune kabar handu sar lamben jorok tu sar Kari wa katon ka sar na tangai re kana nune no ki sigi sar hai ris bo Sar hai ba nati katon SIR hai ba kari SIR Hoi SIR hai ba dine Special Intensive Revision hai ba aduna kari hari ba Voter list gi ne yauroi da ba mi lokthokpa aduga yawga da ba mi buna hapchin ba atai na kari Voter list ta eligible oi ba voter sing tamak yawon na ba ECI na ne SIR chathabane me kunthra dagi June kunipan fawbada BLO sing na yung tungkuding chatuna enumeration form mention bagi kungchat aduda karigumba mention leba form adu submit ta hodraba draft voter list ne ming yaurak la adu luri ni hari sinidi aduna akopa marol BLO dagi logodaba natragana 1950 da call tawadaba Paujenjariba Chief Electoral Officer Manipur Tabiriba Pawasi Akashbani Imphal degini Leibak ani ki khongsaki saruk amoina Pradhan Mantri Narendra Modi ngasi France ta thunglagani numinini ki France kongsat manungda Pradhan Mantri na G7 mifamda saruk yagani mahakpu France ki Rashtrapati Emmanuel Macron na okani madugi tungda G7 mifamgi walking session da Pradhan Mantri saruk yagani mifam asigi hiramna forging new partnership and rebuilding international solidarity haibasini mifamgi sideline da Pradhan Mantri na Canada amasung United Kingdom gi Pradhan Mantri amadi United Arab Emirates ki Rashtrapati ga unagani Madugi mamangda Slovakia gi khwaidigi wangba ikai khumnaba the Order of the White Double Cross First Class Pradhan Mantri Narendra Modi da piduna ikai khumnaba utki awangba thaki manadu Slovakia gi Rashtrapati Peter Pellegrini na khusin nakibani ngasi phongba paukse singi maroi paukse gi dama hauji Waikhom Chitradhani leire Chitradhani Thagachari Rajesh RIMS ta khongjang changsin khibagi paw amadi cabinet mi fampham khibagi paw na ngasi phongba pauchi singi maruiba pawsing oire kapna bada sokpa militant ni haiba kuki ahum RIMS ta layang bagi irang thokre haina Sangai Express Manipuri edition gi ahan ba headline tawre naga sing ngak sendraga kuki sing di kari gi ngak li haiba ansam gi wafam amana paw sigi sub headline oina pile Cabinet mifamda panchayat ki mikhal October amada pangthok na ba lepna kre haiba sina pokno fam gi ani shuba headline tawri Jing tam khairoi mathau tabalomi singda uria fangangani haiba chief minister gi wafam huyelan pawgi ahan balamai da fongle naharol gi thodangda naga taruk hatpada chenaba cherak pihanaba Nagaland gi CM da wakat khre haiba paw asina ahan ba lamai da fongle Greater Imphal da ahan boina oja ama upal ama campaign hodokre haiba paw asi sana leba ki anchor kalam da fongle Manipur Mail da solid waste management gari sing deputy CM Lositi Kona Lamtha Kibagi Pau Ahan ba headline Tauri Kuki Jogi CSO Singna Laylon attack pu condemn Taropagi Pau People's Chronicle gi ani shuba headline Tauri Sangai Express English edition da KNFP bu terrorist organization ni haina lauthokadabani haiba Naga MLA Singh amadi UNC gi wafam ahan balamai da Fongli Hills Hornbill Express da Deputy CM na luchingba Naga MLA taret ka UNC gi luchingba Singa Senapati da mifam pangthokibagi Pau ahan ba headline Tauri
naga micham taruk tamthina hatkibagi justice pigadabani haiba naga women union manipur gi wafam ganfew mel gi ahan balamai da fongle Tamenglong Times ta Indian Army na kuki patient ahum rims ta layang naba purak padagi rims ta chawna irang thokre haba pau ahan ba headline tawri Rajesh Thagachari Chitradhani Arobeda Maruba Pau. Imphal gi Rims Hospital gi akwebeda pamdaba thokdoksing thoktanabagi damak ahenba security force tamduna ngak senbagi thabak chathari. Security force na hokiba numinini asida raijasigi tongan tongan mafam singdagi laloba nipan phare amasung Pradhan Mantri Narendra Modi ngasi France ta pangthokadriba G7 mifam da saruk yagani. Pau loijare.